shopping loiraga tholakle YaimaranGi instinct makoibu senabagi samil ama phangmadawna tawrapodagi mahak tungon thoktuna amuktang yenglakpani tungna leiramiba miyoi magi thokpa tawna leirami asibadusu magi wallet faktuna karigumba ma yengli YaimaranNa kupna amuktang yengge khalingai tuda Leishna na chatnaba haisilakle kedawrage tamo thoklasi thingzilakle yumgi nga macha mata silekhige aina ngangsingda insang atopa mathel ama taramlesu nga lerake harambani Leishna gi waduda wakal chai thokhiduna YaimaranDo amuk onsilakle hoi thoklasi wakal loina phungbangnaраbanina chaba thakpaso amata yanaramlur haigumdana nga do khra chok tok tok bamalauraga thunglaga chawrsi ani do tholaktuna gari da karakle harau nokminarga awabasing ha kaukthuklaga gari do mamai leithoktuna thauge tawbaga mangduda nupa ma chungsilaktuna makhoi gi gari duna thengli Leishna na pakana lawri as tamo soklaba mali YaimaranDi nupaduna gari mamangsira chungsilakpagi maramse karigino haina khanbada sokpu soktabaga thoina khalludre kumtharaktuna yenglubada asibado makhoi gari mangduda longkhaklongna hiptuna lerami mamsu mamlabani YaimaranNa khunjal chawra phanglei karino nangna gari mamangda amu chongsileiduna sokpro asibado noglei khumlei as sokpudi sokhodre khongkhom amma chahudana tusilin sawbinuko hoine kedaw sawdunane khra yengaga chalune akhoi phau swai lawre hoi YaimaranGa Leishna ga do hafeding lamlaga amukhana gari da karakle Leishna budi thoina khanjiludre adubu YaimaranDi mabuk luba singbanina faji karino ne haiba madi makhalli adumaku mahakso kuina duda wakal du lubludre Leishna na wari haujalakpadagi wari duda dum mahak sumai unsinkhre yum yorokle ngasisi nong mangsinkhibadagi nongsu kabak thili tarambadagi sathina kansilaklabani Panama haizabagi wani YaimaranN se magi imung manunggaso phajana loindinna boidri kuina lapthomurabaga hana mana emotion amata phaudabida leikhiba matam aduda thokiba thaudok ngangnakhiba wa mayam dugana mahaksi ihang hangoirabani adugi sumathakta manaw nupi amasu leirabanina sum ichu susanadri hojik phaugi oinadi Chabagi matam duda Caroline dusu mayam maraktuda changsilaktuna chak chabado yawnaba dum tawrakli chaba thakbagi matangnina mayam dusu wa dum ngangdi tawbadabu Leishna ga YaimaranGa di tongana charge haiduna Leishna na chak insang singdo thangkhre Caroline do mayam maraktuda chaba yawraga ahal singa amata hawgatringaida magi plate kado amata lakthuomdabida phuk hawgalaga makut hamlaga chatkhi thajana karino mahage tawrakpada mahenna ingit tawduna khamkhri thajado mapuroibana thingkhrabanina ngangninglabusu machin maya chiktuna khangkhri mabuktadi khale asyamna lamchat thawgalon machik amata yawdaba nupi sibu kamaina tawrizano imana pokpadagi athiba mayam ama thengnare adubu magumbidi mana hanmani nakanamaromdana asibado phamung mayaiduda longna hiblaga mobile duda YaimaranGi yumdu yengi maana ngasai tawribado YaimaranGi gari duda magnetic spy camera ma napsin khibagini camera do angle khajik soibana phajana di udre adubu chawrak pamadi adum khangba ngamle asibado noklei hojikti mai darani si harga mahak thodok ama ningsinglei ngasidagi jahi khragi mamangi warini YaimaranNa ahanba kan khalakpa horakpa matam dudani Numito nong khangta tarakpadagi sumangda phi phawrambado loksanaba haidana ojito chentorakpani imung manunggi phibamsi kaya nungaibadi natti adubu chabadi wati sumangdo leibak oibanina nong tasilakpaduda khara sunale phido loksalaga chensalakpaduda sumangdo da tushalli adubada manaw nupa Bikramna ahanbada soklabra haina pakalambadagi soktre khanglabada wantha nokhalakle Ujina segli kakalaga hai naya hi galada
ꯁꯤ ꯐꯤ ꯁꯤꯛꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯃꯨꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯁꯨꯒꯗꯕꯅꯤꯀꯣ ꯏꯃꯨꯡꯁꯤꯗ ꯃꯈꯣꯏꯅꯤ ꯈꯛꯇꯃꯛ ꯂꯩꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯅꯣꯛꯂꯒ ꯈꯨꯝꯂꯩ ꯅꯥꯆꯧꯅ ꯆꯨꯖꯔꯒ ꯑꯩꯉꯣꯟꯗ ꯊꯩꯅꯩꯗꯨꯕꯨ ꯁꯨꯒꯦ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯌꯥꯅꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯇꯟꯖꯥꯗꯨꯗ ꯃꯌꯥꯝꯕꯒꯤ ꯐꯣꯟ ꯅꯣꯀꯤꯌꯥꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯈꯤꯡꯂꯛꯏ ꯃꯌꯥꯝꯕꯅ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯎꯖꯤꯠ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯅꯪꯒꯤ ꯂꯧꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯅꯪ ꯌꯣꯟꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯌꯣꯟꯗꯣꯏꯔꯣ ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯄꯥꯎꯅꯣ ꯑꯩꯁꯤꯕꯣ ꯑꯩꯗꯤ ꯌꯣꯜꯂꯣꯏ ꯑꯩꯒꯤꯗꯤ ꯑꯁꯤꯅ ꯆꯥꯖꯔꯤꯕꯅꯤ ꯅꯪꯒꯤ ꯂꯧꯗꯣ ꯁꯪꯒꯃꯅꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯣꯜꯂꯣꯏ ꯌꯣꯟꯅꯤ ꯍꯥꯏꯔꯛꯇꯅ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯂꯣꯏꯅꯗꯅ ꯁꯦꯜ ꯊꯤꯅꯒꯗꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯕꯅꯤ ꯅꯣꯏꯒꯤ ꯃꯤꯅꯦꯅ ꯑꯃ ꯂꯥꯛꯂꯤꯁꯤꯅ ꯀꯅꯥꯅꯣ ꯅꯣꯏ ꯑꯍꯜꯗꯤ ꯍꯥꯏꯅꯦ ꯎꯖꯤꯠꯇ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯈꯨꯝꯂꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯒꯤ ꯑꯍꯜꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤꯗꯣ ꯑꯣꯟꯅꯔꯝꯒꯅꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯏꯁꯦ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯎꯖꯤꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯋꯥꯅꯦ ꯎꯖꯤꯠꯇꯣ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯔꯛꯂꯦ ꯅꯣꯡ ꯆꯣꯠꯂꯨꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯂꯦ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯆꯥꯎꯕ ꯍꯣꯏꯗꯅꯤ ꯀꯔꯤ ꯆꯥꯎꯕ ꯃꯥꯗꯤ ꯑꯩꯒꯤ ꯏꯈꯨꯔꯥꯅꯤ ꯃꯥꯅ ꯁꯤꯗ ꯀꯔꯤꯃꯠꯇ ꯔꯥꯏꯠ ꯂꯩꯇꯦ ꯑꯩ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤꯗꯣ ꯆꯥꯎꯕ ꯍꯥꯏꯔꯤꯕꯁꯦ ꯑꯣꯖꯤꯠꯀꯤ ꯃꯈꯨꯔꯥꯅꯤ ꯃꯈꯣꯏꯒ ꯌꯥꯝ ꯊꯤꯅ ꯌꯥꯅꯗꯕꯅꯤ ꯃꯄꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯈꯨꯔꯥꯒꯤ ꯄꯨꯛꯆꯦꯜ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯃꯃꯥꯅ ꯌꯥꯝ ꯋꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯃꯥꯗꯣ ꯑꯃꯨꯛ ꯂꯩꯈꯤꯗꯕꯅꯤ ꯂꯧꯐꯝꯁꯤ ꯃꯃꯜ ꯍꯣꯡꯅ ꯂꯧꯅꯕ ꯌꯥꯝ ꯀꯟꯅ ꯃꯈꯨꯔꯥ ꯑꯁꯤꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯎꯖꯤꯠꯅ ꯌꯥꯗꯕꯗꯒꯤ ꯈꯠꯅꯕ ꯁꯥꯎꯅꯕ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯎꯖꯤꯠꯇꯣ ꯈꯨꯗꯛꯇꯨꯗ ꯐꯣꯟꯗꯣ ꯀꯛꯊꯠꯂꯒ ꯅꯣꯡꯂꯛꯇꯨꯗ ꯄꯨꯡꯆꯣꯠ ꯆꯣꯠꯈꯩ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯗꯣ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯝꯕꯗꯣ ꯑꯃꯨꯛꯇꯪ ꯃꯨꯊꯠꯂꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯕꯤꯀ꯭ꯔꯝꯅ ꯆꯥ ꯂꯣꯜꯂꯤꯕꯗꯣ ꯃꯨꯊꯠꯂꯝꯂꯒ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯛꯄꯗ ꯀꯔꯤ ꯇꯧꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯌꯥꯝꯕ ꯎꯖꯤꯠꯇꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯒ ꯈꯞ ꯆꯤꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯇꯥꯆꯣ ꯕꯤꯀ꯭ꯔꯝꯅ ꯀꯞꯂꯒ ꯂꯥꯎꯔꯛꯄꯅꯤ ꯆꯥꯎꯕꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯃꯤ ꯈꯔꯁꯨ ꯂꯦꯞꯂꯤ ꯆꯥꯎꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯦꯞꯂꯤ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯖꯤꯠꯇ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯕꯤꯀ꯭ꯔꯝꯅ ꯁꯥꯇꯤꯟꯒ ꯂꯣꯏꯅ ꯂꯪꯊꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯣꯜꯂꯒ ꯀꯞꯂꯛꯂꯦ ꯇꯥꯆꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯃꯌꯥꯝꯕꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯕꯅꯤ ꯕꯤꯀ꯭ꯔꯝ ꯑꯃꯨꯛꯇ ꯂꯦꯝꯅ ꯊꯥꯔꯛꯀꯅꯨ ꯂꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗꯕꯅꯤ ꯅꯪ ꯏꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯆꯥꯎꯕꯒꯤ ꯏꯃꯨꯡꯁꯤꯡ ꯊꯨꯡꯅ ꯃꯥꯡꯍꯜꯂꯛꯎ ꯃꯈꯣꯏꯒꯤꯗꯃꯛ ꯅꯍꯥꯛ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯣꯏꯔꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯏꯃꯔꯟ ꯍꯥꯏꯔꯒ ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯍꯧꯗꯅ ꯑꯗꯨꯝ ꯎꯖꯤꯠ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯗꯣ ꯅꯣꯡꯂꯛꯇꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯇꯥꯆꯣ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯃꯐꯝꯗꯨꯗ ꯀꯞꯂꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕ ꯂꯧꯈꯠꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯣꯝꯗ ꯊꯥꯡ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯖꯕꯅꯤ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯕꯗꯨꯗ ꯕꯤꯀ꯭ꯔꯝ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗꯨꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ ꯃꯌꯥꯝꯕꯅ ꯌꯥꯏꯃꯔꯟ ꯄꯜꯂꯝꯕꯗꯣ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯌꯥꯏꯃꯔꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯌꯥꯝꯕꯒ ꯐꯖꯅ ꯎꯅꯗꯨꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯈꯤꯕꯗꯒꯤ ꯌꯥꯏꯃꯔꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕꯅꯤ ꯃꯌꯥꯝꯕꯅ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯝꯂꯤꯕꯁꯤꯅꯗꯤ ꯂꯝꯁꯤ ꯌꯥꯏꯃꯔꯟꯅ ꯅꯝꯗꯨꯅ ꯂꯧꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯕꯤꯀ꯭ꯔꯝꯅ ꯆꯞ ꯆꯥꯅ ꯈꯪꯂꯤ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯑꯁꯨꯛ ꯋꯥꯅ ꯑꯩꯕꯨ ꯂꯝꯆꯠ ꯑꯣꯏꯍꯟ ꯅꯥꯏꯇꯣꯝ ꯍꯦꯟꯒꯅꯨ ꯅꯈꯣꯏꯕꯨꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯑꯁꯤꯕꯗꯣ ꯅꯣꯡ ꯈꯥꯛꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯂꯦ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯑꯗꯨꯝ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯃꯣꯕꯥꯏꯜꯗ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯂꯛꯏ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯣꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯃꯊꯟꯇ ꯁꯤ ꯁꯣꯜꯂꯒ ꯑꯁꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ
ꯁꯣꯝꯗꯅ ꯌꯥꯏꯃꯔꯟꯁꯨ ꯅꯨꯡꯗꯥꯡꯗꯨꯗ ꯅꯣꯡ ꯌꯦꯡꯕꯣꯏ ꯀꯩꯕꯣꯏ ꯕꯦꯜꯀꯣꯅꯤꯗꯨꯗ ꯐꯝꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯂꯦꯞꯂꯔꯦ꯫ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ, ꯏꯀꯥꯏꯖꯩ꯫ ꯌꯥꯏꯃꯔꯟꯅ ꯀꯧꯁꯤꯜꯂꯛꯄ꯭ꯔꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯃꯔꯟꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯕ ꯂꯣꯏꯔꯕ? ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯆꯥ ꯊꯛꯑꯗꯤ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯣꯏꯁꯦ ꯂꯣꯏ ꯆꯨꯝꯃꯤꯁꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ꯫ ꯍꯥꯏꯅ ꯂꯩꯁꯅꯥꯅ ꯂꯦꯞꯂꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯅ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯛꯏ꯫ ꯅꯣꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯟꯅ ꯑꯗꯨꯝ ꯆꯨꯏ꯫ ꯂꯩꯁꯅꯥꯗꯣ ꯃꯥꯒꯤ ꯍꯩꯅꯕꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯦ꯫ ꯇꯧꯒꯗꯕ ꯈꯨꯍꯥꯏꯗꯣ ꯍꯥꯟꯅꯒ ꯉꯁꯤꯗꯤ ꯈꯦꯠꯅꯩ꯫ ꯋꯥꯍꯩ ꯃꯥꯟꯅꯔꯕꯁꯨ ꯃꯥꯏꯊꯣꯡ ꯃꯥꯟꯅꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯥꯟꯁ ꯂꯧꯕꯒꯤ ꯋꯥꯈꯜ ꯇꯧꯔꯛꯀꯅꯨ, ꯍꯩꯅꯗꯦ꯫ ꯉꯁꯤꯒꯤ ꯈꯨꯍꯥꯏꯗꯨꯗꯗꯤ ꯌꯥꯏꯃꯔꯟꯁꯨ ꯁꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯁꯨ ꯅꯣꯛꯂꯒ ꯑꯣꯏꯅ ꯑꯗꯨꯝ ꯀꯦꯁꯤꯜꯂꯛꯏ꯫ ꯈꯤꯇ ꯂꯧꯖꯒꯦ ꯀꯩꯅꯣ? ꯆꯥꯟꯁ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ? ꯃꯇꯝ ꯐꯠꯇꯦ, ꯏꯔꯥꯡ ꯐꯠꯇꯦ, ꯁꯣꯏꯗꯅꯒ ꯀꯥꯏꯅꯔꯗꯤ ꯊꯣꯛꯏꯅꯦ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩꯗꯨꯗꯗꯤ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯉꯣꯟꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯍꯜꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯅꯒꯟꯗꯣ ꯈꯥꯔꯤꯕ ꯌꯣꯠꯀꯤ ꯋꯥꯜ ꯃꯇꯦꯛꯇꯨꯗ ꯉꯥꯏꯔꯒ ꯃꯁꯥꯗꯣ ꯊꯦꯛꯂꯒ ꯂꯩꯔꯤ꯫ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯌꯥꯏꯃꯔꯟꯗꯒꯤ ꯍꯟꯗꯣꯛꯄꯗꯅꯤ ꯃꯥꯅ ꯃꯁꯥ ꯊꯦꯛꯂꯤꯕꯗꯣ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯏꯃꯔꯟꯅ ꯃꯅꯒꯟꯗꯣ ꯄꯥꯏꯗꯨꯅ ꯃꯉꯣꯟꯔꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯥꯟꯅꯒ ꯃꯥꯏꯅꯗꯦ꯫ ꯃꯥꯏꯊꯣꯡ ꯁꯨꯒꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯅꯕ ꯍꯥꯏꯁꯤ ꯀꯩꯅꯣ? ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯂꯩꯁꯅꯥꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯐꯥꯒꯤ ꯇꯥꯊꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯨꯔꯦ꯫ ꯋꯥꯐꯝꯗꯣ ꯌꯥꯏꯃꯔꯟꯗꯗꯤ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯌꯥꯕ, ꯅꯣꯛꯄ ꯌꯥꯕ ꯇꯟꯖꯥ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯅꯤꯛꯈ꯭ꯔꯕꯅꯤ꯫ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯅꯪꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯁꯅꯥ꯫ ꯃꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯍꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯗꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯤ ꯌꯦꯛꯇꯕꯒꯤꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯕꯗꯣ ꯑꯩ ꯂꯧꯁꯤꯜꯂꯒ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯍꯛ ꯂꯧꯔꯅꯤ꯫ ꯅꯪꯅ ꯌꯥꯅꯤꯡꯗꯕꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯃꯤꯗꯕꯨ ꯑꯩ ꯍꯟꯅ ꯌꯦꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯩꯅ ꯑꯩꯒꯤꯅꯤ ꯈꯟꯈꯤꯕ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇ ꯌꯥꯔꯣꯏ꯫ ꯈꯪꯍꯧꯗꯦ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯌꯥꯏꯃꯔꯟꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯂꯩꯁꯅꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯗ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯅꯤꯃꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯉꯥꯏ ꯏꯀꯥꯏꯕꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯟꯅ ꯌꯥꯏꯃꯔꯟꯒꯤ ꯐꯨꯔꯤꯠꯇꯨꯗ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯐꯨꯔꯤꯠꯇꯣ ꯄꯥꯏꯁꯟꯕꯗꯨꯗ ꯇꯔꯪ ꯆꯠꯇꯨꯅ ꯌꯥꯏꯃꯔꯟꯒꯤ ꯎꯟꯁꯥꯗꯨꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯌꯥꯏꯃꯔꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯥꯃꯟꯗꯨꯅ ꯈꯪꯉꯦ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯗꯣ ꯅꯨꯄꯤ, ꯈꯣꯠꯂꯒ ꯍꯥꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯁꯤꯕꯣ? ꯂꯩꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ? ꯑꯁ ꯑꯩ ꯈꯪꯗꯦ꯫ ꯃꯆꯤꯟꯗ ꯈꯨꯝꯖꯔꯁꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯆꯤꯅꯤꯃꯨꯛ ꯉꯥꯡꯂꯕꯅꯤ꯫ ꯌꯥꯏꯃꯔꯟꯅ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯑꯒ ꯑꯅꯤꯗꯣ ꯐꯝꯃꯤꯟꯅꯔꯛꯂꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛꯇꯣ ꯃꯉꯣꯟꯗ ꯉꯥꯊꯍꯜꯂꯛꯏ꯫ ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯕꯣ? ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ꯫ ꯅꯣꯡꯁꯦ ꯇꯥꯔꯗꯤ ꯈꯔ ꯏꯪꯉꯤꯀꯣ? AC ꯊꯥꯔꯒ ꯀꯥ ꯃꯅꯨꯡꯗ ꯏꯪꯕꯗꯨꯒ ꯁꯨꯃꯥꯏꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯏꯪꯕꯁꯤꯒ ꯁꯤꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯀꯣ ꯇꯥꯃꯣ? ꯌꯥꯏꯃꯔꯟꯅ ꯑꯗꯨꯒ ꯈꯨꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯅꯥꯒꯤ ꯈꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯃꯉꯣꯟꯔꯣꯝꯗ ꯌꯦꯡꯈꯠꯍꯜꯂꯨꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯈꯪꯉ ꯍꯪꯖꯤꯜꯂꯛꯏ꯫ ꯇꯥꯃꯣ, ꯅꯪꯅ ꯅꯣꯏ ꯂꯩꯀꯥꯏꯗꯨꯃ ꯄꯨꯂꯞ ꯈꯠꯅꯩ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯌꯥꯏꯃꯔꯟꯗꯣ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯉꯥꯏꯍꯥꯛꯇ ꯔꯣꯃꯥꯟꯁ ꯑꯣꯏꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯅꯤꯡꯕ ꯄꯣꯛꯂꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯁꯅꯥꯗꯁꯨ ꯈꯪꯍꯟꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯃꯥꯒꯤ ꯃꯨꯠꯀꯗꯣ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏ꯫ ꯈꯪꯈꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯟ ꯀꯥꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯣꯏꯗꯀꯣ ꯅꯨꯄꯤ ꯅꯪꯁꯤꯗꯤ꯫ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯨꯠꯄꯥꯛ ꯈꯟꯅꯕꯒꯤ ꯋꯥꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯕꯨ ꯑꯉꯛꯄꯅꯤꯌꯦ ꯅꯪꯁꯤꯁꯨ꯫ ꯉꯥꯎꯔꯤꯕ꯭ꯔꯥ ꯉꯥꯎꯁꯟꯅꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯤꯅ꯫ ꯈꯗꯥꯡꯗꯣ ꯊꯥꯗꯣꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯨ ꯅꯣꯟꯊꯔꯛꯂꯒ ꯃꯇꯣꯝꯇ ꯂꯣꯟ ꯑꯃꯨꯛꯇꯪ
ꯅꯣꯛꯅꯤꯡꯃꯟꯈ꯭ꯔꯗꯅ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕꯕꯨꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯇꯟꯖꯥꯗꯨꯒꯤ ꯋꯥꯅꯤ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯅ ꯁꯦꯜꯒ ꯊꯣꯛꯂꯒ ꯃꯤꯔꯛꯀ ꯊꯤꯟꯕ ꯍꯧꯔꯛꯄ ꯌꯨꯝꯗꯒ ꯃꯤꯒ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯩꯄꯨꯡ ꯐꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯂꯩꯅꯗꯥꯏꯅꯦ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥꯒ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯋꯥ ꯉꯥꯡꯅꯕꯗꯣ ꯅꯨꯄꯥꯅꯤꯗꯤ ꯍꯥꯏꯔꯒ ꯉꯥꯡꯊꯣꯔꯛꯄꯗꯅ ꯗꯨꯅꯤꯌꯥ ꯄꯨꯕꯤꯗꯧꯅ ꯉꯥꯡꯕ ꯈꯔ ꯂꯩꯅꯕꯗꯣ ꯑꯗꯨꯏ ꯀꯥꯡꯕꯨꯗꯨꯅ ꯅꯣꯡꯃ ꯑꯩꯅ ꯋꯥꯀꯤꯡ ꯆꯠꯂꯒ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈꯤꯗꯅ ꯑꯩ ꯎꯕꯗꯨꯗ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯂꯛꯑꯕ ꯌꯥꯝ ꯃꯣꯟꯃꯟꯗꯅ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯒꯤ ꯀꯟꯅꯕ ꯇꯧꯔꯤꯅꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯃꯆꯤꯡ ꯍꯧꯔꯛꯇꯅ ꯆꯪꯁꯤꯜꯂꯒꯅꯦ ꯄꯨꯂꯞ ꯃꯣꯏ 10ꯃꯨꯛꯇꯣ ꯏꯇꯣꯝꯗꯅ ꯐꯨꯗꯕꯅꯤꯗ ꯈꯨꯐꯨ ꯊꯤꯅ ꯐꯨꯃꯟꯈꯤꯗꯅ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯏꯃꯨꯡꯗꯨꯒ ꯇꯧꯔꯒ ꯂꯩꯀꯥꯏ ꯀ꯭ꯂꯕꯇ ꯇꯥꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯗꯅ ꯇꯧꯕꯗꯒꯤ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯊꯤ ꯉꯥꯡꯊꯠꯂꯒ ꯆꯨꯝꯗꯦꯅ ꯆꯨꯝꯂꯤꯕꯅꯤꯅ ꯋꯥꯗꯤ ꯉꯥꯡꯕ ꯌꯥꯗ꯭ꯔꯦꯗꯅ ꯃꯣꯏꯗꯨꯗꯤ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗꯁꯨ ꯑꯩꯗꯤ ꯒꯨꯂꯤ ꯉꯥꯎꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯈꯨꯝꯂꯒ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯈꯨꯟꯄꯥꯛ ꯑꯃꯒ ꯏꯇꯣꯝꯇꯒ ꯈꯠꯅꯩꯅ ꯋꯥ ꯂꯥꯡꯅꯔꯤꯗꯣ ꯑꯗꯨ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯎꯈꯤꯕꯗꯨꯅ ꯉꯁꯤ ꯃꯣꯏ ꯀꯅꯥꯝꯇ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦꯗꯅ ꯃꯐꯝꯗꯨꯗ ꯃꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯝꯃꯒ ꯅꯤꯁꯥ ꯈꯥꯏꯕꯒꯤ ꯃꯤꯒ ꯑꯃꯇ ꯆꯠꯄ ꯉꯝꯅꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯒꯗꯣ ꯂꯣꯏꯅ ꯇꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯣ ꯆꯠꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯐꯕꯒꯤꯅꯤ ꯍꯥꯏꯗꯣ ꯆꯨꯝꯂꯕꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯈꯨꯟꯄꯥꯛ ꯀꯌꯥꯅꯣꯃ ꯑꯗꯨꯝ ꯈꯠꯅꯧ ꯑꯩꯅ ꯌꯥꯔꯤꯕꯦꯝꯃ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯅꯪ ꯑꯃꯅ ꯈꯨꯟ ꯈꯠꯅꯧꯋꯣꯌꯦ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯁꯥꯅꯤꯡꯗꯦ ꯈꯠꯅ ꯆꯩꯅꯕ ꯐꯨꯅ ꯂꯥꯎꯅꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯌꯥꯏꯃꯔꯟꯗꯣ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤ ꯊꯤꯕ ꯄꯥꯈꯪ ꯍꯥꯏꯔꯛꯄꯒꯤ ꯑꯩꯅ ꯁꯥꯎꯈꯤꯗꯅ ꯃꯆꯤꯡ ꯊꯨꯒꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯃꯦ ꯈꯜꯂꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕ ꯄꯥꯈꯪ ꯑꯣꯏ ꯂꯩꯔꯕꯅꯤ ꯑꯉꯥꯎꯕꯤ ꯔꯣꯃꯥꯟ ꯁꯨꯒꯥꯏꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦꯁꯦ ꯅꯣꯡꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯂꯩꯁꯅꯥꯅ ꯊꯥꯖꯗ꯭ꯔꯗꯅ ꯁꯣꯜꯂꯛꯄꯅꯤ